ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯁꯦꯜ ꯑꯗꯨꯗ ꯈꯥꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕ ꯍꯥꯏꯗꯨꯅ ꯄꯦꯟꯗꯅ ꯀꯞꯂꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯄꯥꯝꯂꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯃꯇ ꯐꯪꯗ꯭ꯔꯦꯀꯣ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯏꯇꯥꯎ ꯏꯌꯨꯗꯣ ꯈꯔ ꯒꯩꯁꯤꯜꯂꯣ ꯊꯣꯝꯕꯅ ꯑꯩꯅꯗꯤ ꯅꯨꯄꯤ ꯐꯥꯔꯣꯏꯁꯤ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯕꯅꯤꯀꯣ ꯏꯇꯥꯎ ꯑꯩꯁꯨ ꯃꯤꯅ ꯐꯥꯔꯒ ꯂꯧꯕ ꯅꯨꯄꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯗꯨꯗ ꯐꯥꯔꯨꯕ ꯑꯗꯨꯒꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯗꯨꯗ ngasi luhungba numitniko yam pendi itaw ꯏꯁꯤꯡ ꯍꯟꯗꯛꯇꯤ ꯈꯔ ꯄꯪꯕ ꯅꯨꯄꯤ ꯑꯣꯏꯅ ꯐꯥꯔꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯐꯥꯖꯔꯣꯏ ꯊꯣꯛꯄ ꯅꯨꯄꯤ ꯐꯪꯗꯅ ꯑꯩ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯅꯨꯄꯤ ꯐꯪꯗꯕ ꯍꯥꯏꯔꯝꯕꯗꯒꯤ ꯑꯩꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯅ ꯌꯥꯕꯤꯗꯕ ꯍꯥꯏꯅꯔꯤꯕꯁꯦ ꯑꯩ ꯇꯥꯕ ꯉꯝꯗꯦꯅꯦ ꯏꯇꯥꯎ ꯃꯁꯤ ꯔꯥꯁꯤ ꯌꯥꯎꯗꯕ ꯅꯨꯄꯥꯁꯦ ꯃꯤꯅ ꯊꯦꯝꯂꯦ ꯈꯪꯉꯗꯤ ꯀꯣꯛ ꯇꯣꯛꯇꯦ ꯍꯥꯏꯕꯅꯤꯗ ꯆꯣꯞꯅꯤꯡꯉꯥꯏ ꯐꯠꯇꯕ ꯑꯉꯥꯡ ꯁꯥꯗꯅ ꯀꯞꯇꯅꯁꯨ ꯇꯧꯔꯤ ꯃꯁꯛꯅꯤꯅ ꯂꯥꯏꯔꯦꯝꯕꯤꯅ ꯈꯨꯄꯥꯛꯅ ꯊꯥꯕꯤꯔꯝꯕ ꯍꯦꯛ ꯃꯥꯟꯈꯩ ꯌꯨ ꯈꯤꯇꯪ ꯊꯛꯆꯒꯅꯤ ꯃꯥꯗꯒꯤ ꯁꯦꯜ ꯈꯔ ꯃꯨꯟꯖꯔꯛꯄꯁꯤꯁꯨ ꯃꯥ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯥꯅ ꯁꯨꯝ ꯀꯞꯁꯤꯟꯅꯔꯒ ꯊꯥꯛꯇꯣꯛꯈ꯭ꯔꯤꯕꯁꯦ ꯃꯁꯤ ꯃꯃꯥꯏꯁꯤꯗ ꯀꯤꯟꯁꯤꯅ ꯄꯥꯛ ꯊꯤꯟꯗꯠꯄꯁꯦ ꯆꯂꯥꯛ ꯁꯥꯃꯤꯗꯧꯕꯁꯦ ꯍꯩ ꯃꯤꯅꯥꯏ ꯑꯣꯏꯕꯗ ꯐꯥꯎꯕ ꯆꯟꯅꯗꯕꯤꯌꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯂꯥꯏꯗꯨ ꯀꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯅꯃꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯒꯦ 이스 라이드수 갓빼야다비 까보강 마빤구미 낭나수 라이드 갓게 가가이든수 떡서 사리버네바 하낭 라이드 시am 갓닝브라 양 갓닝라바 나트로 아두고 이러버디 아시 하이두나 린토이기 마쿠타 파리바 라이게 꼰 아두 딱문두나 락드네다 랑키 캉브라나 라이암나 갓닝라바디 갓르다 나우지기 하 갓로바 라이도 갓로 린토이 마비라 젠두나 이마 까리기 이마 아이시부 낭기나 마로 호이 베마 낭내기 유마시다네 레이 하이바 파우바 아이디 이실라시나 하이닝디네 이마 나몽기 이랄부 까리노 하이마 낭데 하우지 파우바 낭기 나랄 까리노 하이바 예 강자드리바 와 오이레고 세세 나 사기 나랄도 강자드리바니나 아이나 하우지 굿 틴틴두나 딱락바 따레네고 호낭세 아토포 누파다 시엘루라바 마시디 낭 나사나 강자레고 아이나 애기 이사시야 꼭 할라이 한니 하이드나 야ም나 씩씩 커지는 욕살이브 이사시 낭나 피망칠한두나 육학 비자라마 나트로 하 이사 빵부시다 낭나 모이 템 더번 감라부수냐 삐아이노 앵온다디 마도 칵 나모 얼톡 레이다바니 칵라브라 마시마디 낭나 사나 캉고고 아두가네 생이 망이 캉다바 낭나 라이팅기 세바 떠우두니 юм뿜바시 망톡게 하이나 칵 하이나 아이나 하리부시다 낭 까리곰바 안남간두는 헷 떠럼라바 낭악삼도 빠이두나네 인가다보니 칸구나 카보 강마빠 이카이 강다비시네 마마나 ꯉꯥꯡꯂꯤꯕ ꯈꯨꯂꯩ ꯈꯣꯟꯗꯥ ꯑꯗꯨ ꯑꯁꯨꯝ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯆꯤꯡꯈꯩꯗꯨ ꯃꯄꯥꯅ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯉꯁꯥꯏꯗꯒꯤ ꯑꯩꯁꯨ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯇꯥꯕꯅꯤ ꯏꯃꯥꯅ ꯅꯃꯧꯁꯤꯗ ꯉꯥꯡꯂꯤ ꯋꯥꯍꯩꯗꯨꯕꯨ ꯃꯅꯦꯝ ꯃꯣꯏꯕꯒꯤ ꯋꯥꯍꯩꯔꯣ ꯍꯩ ꯁꯥꯒꯩꯒꯤ ꯃꯩꯇꯥꯟ ꯑꯁꯤꯕ ꯅꯪꯅ ꯃꯄꯣꯛꯂꯨꯕꯗꯒꯤ ꯑꯩꯁꯦ ꯂꯩꯈꯥ ꯇꯥꯔꯕꯅꯤꯍꯦ ꯅꯨꯈꯥꯛ ꯆꯥꯕꯧ 이마 낭시 아이고 야 뽀리바 이마니까 낭막나 나사 이건데 시군 와이와 다세 시진다라버니까 마마 아이나 하이비 인다부 마사낭부 아이기 이사로 밥질라부 나신 아두나네 아무 아나 이건데 이마 하이나 까로까 낭디 시키바 꾸이래 숙북시할 백보 낭부 이마 하이나 까오까다 위상 아이 분시 주파 이마 까오 방다 분시세 린 기분이 해나 사룩 짜마 해나 파이마 샤나 하나 헤이 아육시드 까리노 나코이나 마나사나 수망시 라우나리부두보 융탕나버기 마망데 이까이고 노이니 까이바 강드르부수 아이디 이까이 헤이 징카이나 바바 낭수 이마기 마tou 뿜바 강리부 나트라 린토이세 콩굴 탁기 레몬 짠바 레랑 오이르부수 나사나 코이다사나 나쁘기 레이팅 오이게 간자두나 빰자나 부스락라바니 마시드 이마나 빰드르바니 하이드나 ꯁꯨꯝꯅ ꯇꯧꯕꯁꯦ ꯅꯆꯥ ꯄꯦꯟꯗꯦ ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯅꯆꯥ ꯉꯁꯤꯗꯒꯤ
ꯇꯣꯉꯥꯟꯅ ꯆꯥꯖꯔꯒꯦ ꯅꯆꯥ ꯋꯥꯔꯧꯕꯤꯅꯣ ꯕꯥꯕꯥ ꯅꯆꯥꯗꯤ ꯁꯥꯒꯩꯁꯤꯕꯨ ꯆꯦꯟꯊꯅ ꯄꯣꯛꯄ ꯐꯠꯇꯕ ꯃꯆꯥꯅꯤ ꯄꯤꯌꯥꯏꯅꯨꯅ ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯆꯥꯅ ꯌꯦꯡꯉꯨꯅꯤꯁꯦ ꯃꯁꯦ ꯅꯪꯅ ꯇꯣꯉꯥꯟꯅ ꯆꯥꯒꯦ ꯍꯥꯏꯔꯒꯅꯦ ꯑꯩꯅ ꯇꯔꯩ ꯍꯦꯛꯇ ꯄꯤꯖꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯌꯣꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯕꯨ ꯃꯅꯦꯝ ꯐꯠꯇꯕꯤ ꯑꯃꯨꯛ ꯇꯥꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯇꯣꯉꯥꯟꯅ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨꯅꯦ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯏꯃꯧꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯇꯣꯉꯥꯟꯅ ꯈꯛ ꯆꯥꯕ ꯌꯥꯔꯣꯏ ꯈꯪꯂꯦꯗꯅ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠꯆꯩ ꯑꯃꯠꯇꯁꯨ ꯃꯈꯨꯠ ꯑꯁꯤꯗ ꯁꯣꯛꯍꯟꯕ ꯈꯛ ꯌꯥꯔꯣꯏ ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯄꯨꯔꯛꯈꯤꯕ ꯅꯠꯇꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯄꯨꯔꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯇꯣꯝꯕꯒꯤ ꯅꯨꯄꯤ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯏꯃꯥꯅ ꯅꯃꯧ ꯅꯨꯄꯤꯁꯤꯒꯤ ꯁꯦꯕꯥ ꯐꯪꯕꯤꯕ ꯇꯥꯔꯦꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯤꯡꯈꯩꯅ ꯂꯤꯟꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯤꯡꯗꯨꯅ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯄꯤꯌꯥꯏꯅꯨ ꯃꯄꯨꯔꯣꯏꯕꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥ ꯅꯪꯕꯨ ꯅꯃꯤꯠ ꯇꯥꯡꯕꯔꯣ ꯅꯅꯥꯒꯗꯣ ꯄꯪꯂꯕ꯭ꯔꯩꯕ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯉꯥꯡꯂꯝꯂꯕꯁꯤ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯕꯤꯔꯤꯕꯁꯤꯕꯣ ꯃꯃꯥ ꯅꯪꯁꯦ ꯑꯉꯥꯡ ꯅꯠꯇꯦ ꯆꯨꯝꯅ ꯀꯨꯟꯗꯨꯅ ꯂꯩꯖꯔꯤꯕ ꯍꯨꯏꯗꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯈꯠꯅꯕ ꯍꯧꯔꯕꯗꯤ ꯆꯣꯡꯁꯤꯟꯗꯨ ꯆꯤꯛꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯅꯅꯤ ꯏꯁꯥꯅ ꯍꯥꯏꯔꯝꯂꯤ ꯋꯥꯍꯩꯗꯣ ꯍꯅꯨꯊꯪ ꯑꯁꯤꯗ ꯏꯃꯨꯡ ꯀꯥꯏꯅꯕꯈꯛ ꯍꯣꯠꯅꯒꯅꯨꯀꯣ ꯃꯃꯥ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯋꯥ ꯇꯥꯕꯤꯅꯕ ꯀꯅꯥꯝꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯃꯅꯦ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯀꯦꯗ ꯂꯨꯍꯣꯡꯊꯣꯛꯀꯦꯕ ꯍꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯤꯌꯥꯏꯅꯨ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯅꯥꯍꯜ ꯃꯪꯒꯣꯜ ꯑꯗꯨ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯃꯥ ꯋꯥꯈꯜ ꯈꯔꯗꯤ ꯈꯜꯂꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯥ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯗ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯍꯥꯟꯅ ꯅꯤꯡꯊꯤꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯁꯤꯜꯂꯝ ꯁꯤꯟꯊꯥ ꯄꯥꯡꯕ ꯃꯤꯁꯛ ꯑꯃꯅꯤ ꯁꯅꯥꯍꯜ ꯑꯁꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯐꯠꯇꯕ ꯂꯤꯆꯠ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯁꯦꯝꯗꯣꯛꯄ ꯍꯥꯏꯗꯨꯅ ꯇꯞꯅ ꯈꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯊꯥꯅꯤꯜ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯍꯀꯥꯝ ꯆꯟꯗꯨꯅ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯊꯣꯔꯛꯂꯒ ꯕꯥꯕꯥ ꯍꯧꯖꯤꯛ ꯂꯥꯎꯅꯈ꯭ꯔꯤꯗꯣ ꯀꯅꯥ ꯇꯨꯝꯕꯒ ꯂꯣꯏ ꯀꯥꯏꯔꯦ ꯇꯨꯝꯕ ꯀꯥꯏꯕꯗꯤ ꯅꯠꯇꯦ ꯌꯨꯝꯁꯦ ꯀꯥꯏꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯁꯥ ꯁꯣꯛꯇꯅꯕ ꯆꯦꯛꯁꯤꯟ ꯐꯤꯔꯦꯞꯇ ꯂꯩꯅꯍꯧꯔꯣꯍꯦ ꯏꯆꯥꯁꯥ ꯌꯨꯝꯒꯤ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯅꯤꯁꯦ ꯑꯃꯗꯤ ꯁꯨꯝ ꯆꯥꯗꯨꯅ ꯇꯦꯛꯀꯗꯧꯔꯦ ꯀꯩꯅꯣ ꯄꯥꯄꯥ ꯆꯦꯛꯀꯤ ꯌꯨꯝꯁꯨ ꯁꯨꯝ ꯆꯥꯔꯒ ꯇꯦꯛꯅꯕ꯭ꯔꯣ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯇꯥꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯇꯥꯔꯤꯁꯤꯅꯤ ꯑꯗꯨꯁꯨ ꯄꯥꯕꯅ ꯍꯥꯏꯔꯒ ꯅꯪꯁꯨ ꯅꯃꯥꯒꯤ ꯀꯣꯛꯀ ꯁꯨꯝ ꯃꯥꯟꯅꯒꯗꯧꯔꯤꯕ ꯀꯔꯤꯅꯣ ꯏꯄꯥꯒꯤ ꯇꯣꯝꯕ ꯋꯥꯈꯜ ꯈꯟꯊꯕ ꯀꯌꯥ ꯉꯝꯒꯟꯗꯦꯕ ꯅꯪꯁꯦ ꯍꯦꯔꯥ ꯄꯥꯕꯥ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯣꯛ ꯂꯧꯏ ꯀꯥꯏꯅꯗꯤ ꯍꯥꯏꯅꯒꯨꯝꯁꯤꯗ ꯅꯆꯥ ꯊꯋꯥꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯧꯏ ꯃꯤ ꯏꯇꯥꯎꯁꯤꯡꯅ ꯑꯩꯕꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯇꯧꯕꯗ ꯅꯆꯥꯗ ꯍꯥꯟꯅ ꯇꯥꯟꯅꯔꯤꯕꯅꯤ ꯇꯨ ꯕꯥꯕꯥ ꯅꯆꯥꯒꯤ ꯆꯤꯔꯥꯏꯁꯦ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯇꯥꯡꯂꯤꯕꯁꯦ ꯃꯁꯤꯗ ꯑꯗꯨꯝ ꯚꯥꯞ ꯇꯥꯖꯕ ꯌꯥꯔꯦ ꯄꯥꯕ ꯅꯪꯁꯨ ꯆꯤꯔꯥꯏ ꯇꯥꯡꯕ ꯃꯤꯁꯤꯡꯁꯦ ꯑꯔꯥꯏꯕ ꯃꯤ ꯑꯃꯠꯇ ꯑꯣꯏꯒꯟꯗꯦ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯆꯧ ꯑꯁꯥꯡ ꯐꯝꯅꯥꯏꯕ ꯍꯦꯛꯇ ꯑꯣꯏꯒꯟꯕꯅꯤ ꯑꯗꯨꯅ ꯅꯆꯥꯁꯨ ꯑꯁꯥꯒ ꯌꯥꯝ ꯆꯥꯎꯖꯔꯤ ꯄꯣꯠꯅꯤꯗ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯄ ꯑꯁꯥ ꯑꯃꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ ꯋꯥꯋꯦꯀꯣ ꯑꯗꯨꯕꯨꯗꯤ ꯄꯥꯕꯒꯤ ꯅꯆꯥꯅꯤ ꯀꯩꯅꯣ ꯑꯗꯣ ꯀꯔꯝꯕ ꯌꯨꯝꯕꯤꯅꯣ ꯁꯨꯝ ꯆꯥꯏ ꯍꯥꯏꯔꯤꯕꯗꯨꯕꯣ ꯆꯦꯛꯇ ꯁꯨꯝ ꯆꯥꯕꯗꯣ ꯅꯆꯥ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯏꯃꯥꯕꯨꯛꯇꯤ ꯎꯗ꯭ꯔꯤ ꯏꯄꯥꯒꯤ ꯑꯇꯣꯝꯕ ꯅꯪꯁꯦ ꯏꯃꯨꯡ ꯑꯁꯤ ꯂꯩꯔꯤꯕ ꯃꯤ ꯑꯃꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯊꯥꯅꯤꯜ ꯃꯄꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯍꯩ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥ ꯍꯧꯖꯤꯛꯇꯤ ꯚꯥꯞ ꯇꯥꯔꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯣ ꯕꯥꯕꯥ ꯅꯆꯥ ꯚꯥꯞ ꯇꯥꯔꯦ ꯌꯨꯝꯁꯤꯒꯤ ꯁꯨꯝ ꯆꯥꯔꯤꯕ ꯌꯨꯝꯕꯤꯁꯦ ꯑꯩꯈꯣꯏ ꯄꯂꯦꯝꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯊꯥꯏꯅꯗꯤ ꯐꯅ ꯐꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯃꯅꯦꯝꯄꯣꯛ ꯐꯠꯇꯕꯤ ꯑꯣꯟꯈꯠꯂꯛꯏꯁꯦ ꯃꯁꯤ ꯍꯤꯗꯥꯛ ꯊꯥꯔꯒ ꯂꯥꯌꯦꯡꯕꯅꯒꯗꯤ ꯑꯣꯏꯔꯣꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯥꯌꯦꯡꯍꯟꯗ꯭ꯔꯕꯗꯤ ꯑꯇꯣꯝꯕ ꯏꯆꯥꯕꯨ ꯑꯃꯥꯏꯕꯤꯒ ꯀꯣꯏꯔꯕ꯭ꯔꯅꯦ ꯅꯃꯥ ꯂꯥꯌꯦꯡꯍꯟꯒꯦ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯥꯏꯗꯩꯅꯣꯗ ꯄꯥꯄ ꯑꯣꯟꯊꯣꯛꯄ ꯃꯤ ꯐꯠꯇꯕ ꯂꯥꯌꯦꯡꯕ ꯌꯥꯝ ꯍꯩꯗꯧ ꯃꯥꯟ ꯅꯃꯧ ꯅꯨꯄꯤꯗꯣ ꯁꯣꯝꯗ ꯂꯤꯟꯊꯣꯏ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯗꯨꯅ ꯀꯞꯆꯔꯤ ꯇꯥꯁꯤꯡꯈꯩ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯦꯃꯟꯈꯤꯕꯅ ꯉꯁꯤꯗꯤ ꯇꯥꯁꯤꯡꯈꯩꯒꯤ ꯏꯃꯥꯅ ꯐꯥꯎꯕ ꯅꯪꯕꯨ ꯏꯟꯊꯣꯛꯄꯤꯔꯦꯀꯣ ꯑꯩꯅ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈꯤꯕꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯠꯇꯅ ꯇꯥꯁꯤꯡꯈꯩꯕꯨꯁꯨ ꯋꯥꯍꯜꯂꯦ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯑꯩꯁꯤ ꯌꯥꯝ ꯐꯠꯇꯕꯅꯤ
ꯂꯤꯟꯊꯣꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯝꯇ ꯂꯩꯇꯦ ꯅꯪꯅ ꯀꯅꯥꯕꯨ ꯀꯤꯒꯗꯧꯔꯤꯕꯅꯣ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯁꯤꯡꯖꯥꯎꯒꯨꯝ ꯂꯦꯡꯗꯅ ꯂꯦꯞꯂꯤ ꯑꯩꯒꯤꯗꯤ ꯅꯪꯕꯨ ꯐꯪꯖꯔꯤꯕꯁꯤꯅ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯤ ꯇꯥꯏꯕꯪ ꯄꯨꯝꯕꯅ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯑꯃꯨꯕ ꯀꯥꯂꯤ ꯀꯌꯥ ꯇꯩꯁꯤꯟꯗꯨꯅ ꯅꯪꯕꯨ ꯄꯥꯎꯊꯣꯛꯅꯕꯁꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯇꯔꯨ ꯇꯔꯨ ꯑꯃꯛꯄ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯗꯅ ꯆꯦꯟꯊꯔꯤꯕ ꯆꯤꯡꯖꯨꯝ ꯂꯥꯏꯖꯗꯒꯤꯁꯨ ꯅꯪꯅ ꯍꯦꯟꯅ ꯁꯦꯡꯉꯤ ꯇꯥꯁꯤꯡꯈꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯌꯥꯏꯅꯨ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯍꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯅꯤꯅꯅꯦ ꯏꯇꯦꯡ ꯈꯖꯤꯛꯇ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯗꯅ ꯏꯃꯧ ꯑꯗꯨ ꯂꯥꯛꯈꯤꯁꯠ ꯑꯩꯅ ꯇꯧꯔꯛꯄ ꯀꯨꯝꯍꯩꯗꯤ ꯌꯦꯡꯉꯨꯗꯅ ꯅꯃꯤꯠꯁꯤꯡꯗꯣ ꯊꯤꯠꯅ ꯊꯥꯅꯤꯜꯅ ꯏꯃꯥ ꯀꯔꯤꯅꯣ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕꯁꯦ ꯏꯁꯧꯗ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯎꯆꯤ ꯐꯥꯎꯕ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯕ ꯁꯣꯏꯗ꯭ꯔꯤꯃ ꯍꯩ ꯑꯩꯒꯤꯁꯦ ꯏꯁꯧ ꯂꯥꯡꯅꯤꯡꯗꯨꯅ ꯂꯥꯡꯂꯤꯕ꯭ꯔꯣ ꯍꯥ ꯍꯅꯨꯕꯤ ꯀꯨꯔꯨ ꯀꯥꯔꯕꯤ ꯑꯩꯅ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛꯀꯨꯝꯕ ꯇꯧꯗꯨꯅ ꯂꯩꯔꯦ ꯅꯪꯅ ꯅꯇꯨ ꯊꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯏꯃꯧ ꯄꯨꯔꯛꯅꯕ ꯏꯁꯧ ꯂꯥꯡꯂꯤꯕꯅꯤ ꯑꯩꯒꯤꯁꯦ ꯌꯨꯝꯁꯦ ꯏꯃꯧ ꯋꯥꯠꯂꯦ ꯑꯗꯨꯅ ꯏꯃꯧ ꯄꯥꯝꯃꯦ ꯏꯃꯧ ꯑꯗꯨꯗꯤ ꯏꯃꯥꯅ ꯅꯠꯇ꯭ꯔꯣ ꯏꯃꯥꯒꯤ ꯅꯃꯧꯗꯤ ꯏꯇꯩꯃ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯌꯨꯝꯁꯤ ꯂꯩꯔꯤ ꯑꯗꯨꯒ ꯏꯃꯧ ꯄꯥꯝꯃꯤ 이따이면은 타박 마팅 빵라수 따방음다 그이 티나 티나 세비르가 이따이면은 팽lâm 건가도 이마는 아무 한도는 팽리분 나죠 이따이면은 니에들은 자기보 공품 파우버 이마는 타박 레이터버기 따나따나도는 람 따이려버니는 이따이면세 가득히 hen독된 레이버 마산 따옴니 그이 하이 까나기 이모 하 까나기 이모노 애기 이모고 레이테 레이버시디 우망골네 우망골 속나 삼나봐 야바나 띠네 다우툼 야로이 떠립니 ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯥꯕꯨ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯦꯟꯗꯣꯛꯍꯟꯗ꯭ꯔꯤꯕꯁꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯊꯕꯛ ꯂꯩꯇꯕꯤꯃꯨꯛ ꯇꯥꯍꯟꯕꯤꯔꯤꯕ ꯈꯥꯕꯩꯁꯤꯅꯅꯦ ꯅꯃꯥꯏꯗ ꯊꯣꯝꯍꯧꯔ ꯅꯪ ꯍꯥ ꯊꯣꯝꯍꯧꯔꯣ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯏꯃꯥ ꯅꯆꯥꯒꯤ ꯃꯥꯏꯁꯤꯗ ꯕꯣꯔꯥ ꯍꯧꯔꯤꯕ ꯈꯥꯕꯩ ꯑꯁꯥꯕꯗꯨꯅ ꯊꯣꯝꯃꯛꯑꯗꯤ ꯅꯨꯄꯤꯒ ꯑꯝꯇ ꯐꯪꯗꯧ ꯃꯥꯟꯗꯦ ꯑꯩꯅ ꯅꯨꯄꯤ ꯐꯪꯗ꯭ꯔꯗꯤ ꯏꯃꯥꯅ ꯅꯇꯣꯝꯇꯅꯤ ꯋꯥꯖꯗꯣꯏꯁꯦ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯅꯣꯡ ꯐꯣꯡ ꯉꯥꯟꯕꯗꯒꯤ ꯀꯔꯣꯡꯆꯥꯛ ꯌꯨꯝꯈꯩ ꯆꯠꯈꯤꯅꯤ ꯅꯨꯃꯤꯗꯥꯡꯗꯅ ꯁꯂꯪꯀꯥꯛ ꯁꯥꯗꯨꯅ ꯍꯟꯖꯤꯜꯂꯛꯂꯒ 산 후란 미사다나 아묵 뚱기게도 위사룩냐 이세 이마다 나기 강나자비 누비가 레이버로 레이라버디 이마다 하이 이마냐 이마와 베트 쌌게 레이저디 게이노 나사수 레가이스드 무색마도 버저버드 꽈이득이 버저 박강나 하이드나 하이네이니 게이노 하 까리야 이사기 강나자비 레이에바 아두디세 이마다 생나 하이 까나기 무사노 까리 레가이드기노 이마냐 하이 막사투나 이마와 하이루게 마 ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯃꯤꯡꯅ ꯂꯩꯍꯥꯎ ꯀꯧꯕꯅꯤ ꯃꯁꯛꯀꯗꯤ ꯈꯔ ꯑꯗꯨꯝ ꯊꯤꯕꯅꯤ ꯑꯁꯨꯝꯅ ꯄꯤꯌꯥꯏꯅꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯊꯥꯅꯤꯜꯒ ꯈꯪꯅꯖꯕꯤ ꯂꯩꯍꯥꯎꯒꯤ ꯃꯃꯤꯡ ꯂꯩꯐꯝ ꯈꯪꯂꯕꯗ ꯅꯣꯡꯉꯥꯟꯕꯒ ꯆꯠꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯨꯔꯕꯗ ꯃꯁꯥ ꯃꯁꯥ ꯍꯥꯟꯅꯗꯒꯤ ꯈꯪꯅꯖꯩ ꯍꯥꯏꯕꯗꯨꯗ ꯂꯩꯍꯥꯎꯒꯤ ꯏꯃꯨꯡꯅꯁꯨ ꯂꯨꯍꯣꯡꯕꯗꯨꯕꯨ ꯌꯥꯕꯤꯔꯛꯄꯗꯒꯤ ꯑꯍꯜ ꯃꯁꯦꯟ ꯇꯥꯟꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯌꯥꯝꯅ ꯊꯨꯅ ꯂꯦꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯄꯤꯌꯥꯏꯅꯨꯗꯤ ꯃꯃꯧ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯂꯤꯟꯊꯣꯏꯕꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯥꯊꯤ ꯇꯑꯣꯏꯅꯁꯨ ꯇꯧꯕꯤꯔꯝꯃꯤ ꯃꯈꯣꯏꯅ ꯆꯥꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯆꯤꯡꯈꯩ ꯑꯃꯗꯤ ꯂꯤꯟꯊꯣꯏꯕꯨ ꯆꯥꯛ ꯄꯤꯖꯩ ꯅꯣꯡꯃꯇ ꯃꯈꯣꯏꯅ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯆꯥꯔꯨꯕꯒ ꯌꯥꯕ ꯅꯠꯇꯦ ꯆꯤꯡꯈꯩ ꯑꯃꯗꯤ ꯂꯤꯟꯊꯣꯏꯁꯨ ꯊꯥꯅꯤꯜꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯗꯕꯨ ꯂꯣꯏꯈ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗꯅꯤ ꯆꯤꯡꯈꯩ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯌꯦꯅꯈꯥ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯇꯨꯅ ꯊꯥꯅꯤꯜꯒꯤ ꯐꯃꯨꯡ ꯂꯩꯔꯤꯕꯗꯨꯒꯤ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯃꯅꯥꯎꯕꯨ ꯀꯧꯏ ꯊꯥꯅꯤꯜ ꯊꯥꯅꯤꯜ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯊꯥꯅꯤꯜ ꯊꯥꯅꯤꯜꯁꯨ ꯃꯥꯕꯨ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯔꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯃꯄꯥꯟꯗꯒꯤ ꯑꯇꯞꯄ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯕꯨ ꯍꯦꯛ ꯀꯧꯗꯨꯅ ꯂꯩꯔꯝꯕꯗꯨꯗꯗꯤ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯇꯨꯅ ꯈꯨꯝꯃꯤ ꯍꯦ ꯅꯄꯥ ꯊꯣꯔꯥꯏꯝ ꯆꯀꯅꯥ ꯃꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤꯕꯩꯕꯨ ꯍꯧꯗꯣꯛꯂꯒ ꯇꯝꯅꯕꯤꯔꯤꯁꯤꯕꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯣꯡꯂꯝ ꯆꯥꯗꯕ ꯚꯨꯠꯅꯣ ꯑꯇꯣꯝꯕ ꯚꯨꯠ ꯅꯠꯇꯦ ꯅꯪ ꯇꯥꯖꯧꯅꯤ ꯃꯄꯥꯟꯗ ꯅꯪ ꯑꯗꯨꯝ ꯊꯣꯛꯂꯛꯑꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯤꯔꯝꯕꯗꯒꯤ ꯁꯨꯝ ꯀꯤꯁꯤꯜꯂꯛꯇ꯭ꯔꯦ ꯚꯨꯠꯅꯦ ꯀꯥꯏꯅ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯇꯥꯖꯧꯒ ꯑꯃꯨꯛ ꯁꯥꯗꯨꯅ ꯍꯦꯠ ꯆꯤꯟꯊꯤꯕ ꯚꯨꯠ ꯑꯇꯣꯝꯕ ꯋꯥꯆꯣꯏ ꯉꯥꯡꯗ ꯂꯩꯔꯅꯨ ꯃꯄꯥꯟꯗ ꯊꯨꯅ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯏꯃꯥ ꯇꯥꯈꯤꯅꯤ ꯍꯦꯠ ꯁꯤꯗꯤ ꯚꯨꯠ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯖꯧ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯣꯏ ꯇꯥꯖꯧ ꯅꯅꯥꯎ ꯊꯣꯛꯆꯔꯛꯑꯒꯦ ꯊꯥꯅꯤꯜꯁꯨ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯇꯥꯖꯧ ꯀꯩꯅꯣ ꯑꯍꯤꯡꯁꯤꯗ ꯚꯨꯠ ꯑꯃꯨꯛ ꯁꯥꯔꯤꯗꯨꯕꯣ ꯉꯥꯎꯕ꯭ꯔꯣ ꯆꯤꯡꯈꯩ ꯀꯔꯤꯁꯨ ꯉꯥꯡꯗ ꯊꯥꯅꯤꯜꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯌꯨꯝ ꯂꯩꯔꯤꯕꯗꯨꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯑꯇꯣꯝꯕ ꯇꯥꯖꯧ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ
ꯀꯩ ꯋꯥꯅꯣ ꯇꯥꯖꯧ ꯆꯤꯡꯈꯩ ꯃꯈꯨꯠꯇ ꯄꯥꯏꯔꯤ ꯃꯌꯣꯝ ꯑꯗꯨ ꯊꯥꯅꯤꯜꯗ ꯄꯤꯗꯨꯅ ꯑꯇꯣꯝꯕ ꯁꯦ ꯇꯥꯆꯧꯅ ꯏꯅꯥꯎꯒꯤ ꯂꯨꯍꯣꯡꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯅ ꯇꯥꯆꯧ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏꯗꯧꯔꯦ ꯑꯗꯨꯅ ꯏꯅꯥꯎꯒꯤꯅꯤ ꯈꯟꯗꯨꯅ ꯇꯥꯆꯧꯅ ꯄꯤꯔꯤꯕ ꯁꯦꯜ ꯈꯔꯁꯦ ꯌꯥꯝꯗꯤ ꯊꯤꯗꯅ ꯂꯧꯁꯤꯜꯂꯣ ꯇꯥꯆꯧꯅ ꯅꯪꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕ ꯈꯨꯗꯣꯜꯅꯤ ꯃꯁꯤꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯧ ꯇꯥꯆꯧ ꯑꯁꯨꯛ ꯌꯥꯝꯅ ꯁꯦꯟꯐꯝ ꯑꯁꯤꯕꯨ ꯇꯥꯆꯧꯗꯤ ꯀꯝꯗꯧꯅ ꯁꯦꯡꯅ ꯅꯅꯥꯎꯗ ꯍꯥꯏꯕꯤꯗ꯭ꯔꯕꯗꯤ ꯅꯅꯥꯎ ꯂꯧꯕ ꯉꯝꯖꯔꯣꯏ ꯇꯥꯆꯧ ꯍꯩ ꯑꯉꯧꯕ ꯁꯦꯟꯐꯝ ꯑꯁꯤ ꯇꯥꯆꯧꯅ ꯊꯕꯛ ꯆꯠꯄꯗ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯈꯔꯒ ꯅꯇꯩꯃꯒꯤ ꯂꯨꯍꯣꯡꯕꯗ ꯌꯧꯔꯛꯄ ꯁꯅꯥ ꯈꯔ ꯀꯥꯏꯊꯣꯛꯂꯒ ꯄꯤꯔꯤꯕꯅꯤ ꯅꯇꯩꯃ ꯑꯩꯈꯣꯏꯅꯤꯒꯤ ꯑꯁꯦꯡꯕ ꯏꯔꯜꯅꯤꯅꯦ ꯇꯥꯆꯧꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯁꯦꯟꯐꯝꯗ ꯅꯠꯇꯅ ꯏꯇꯩꯃꯒꯤ ꯁꯅꯥ ꯐꯥꯎꯕ ꯀꯥꯏꯊꯣꯛꯇꯨꯅ ꯅꯅꯥꯎꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯕꯅꯤꯀꯣ ꯇꯥꯆꯧ ꯅꯪ ꯅꯅꯥꯎꯒꯤꯗꯃꯛꯇ ꯃꯁꯤ ꯌꯧꯅ ꯇꯧꯕꯤꯕ ꯉꯝꯂꯤꯕꯅꯤꯀꯣ ꯑꯇꯣꯝꯕ ꯅꯪꯁꯦ ꯑꯩꯒꯤ ꯏꯔꯦꯝꯈꯛꯀꯤ ꯏꯅꯥꯎꯅꯤ ꯇꯥꯆꯧꯒꯤ ꯏꯅꯒꯟ ꯑꯁꯤꯗ ꯅꯧꯊꯤ ꯁꯥꯗꯨꯅ ꯆꯥꯎꯖꯔꯛꯈꯤꯕꯅꯤ ꯏꯃꯥꯅ ꯃꯆꯥꯏꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯈꯤꯕꯅ ꯏꯅꯥꯎꯒꯤꯗꯃꯛ ꯇꯥꯆꯧꯅ ꯄꯥꯡꯒꯜ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯏꯅꯥꯎꯒꯤꯅꯤ ꯍꯥꯏꯔꯕꯗꯤ ꯇꯥꯆꯧꯒꯤ ꯊꯋꯥꯏꯁꯤ ꯐꯥꯎꯕ ꯄꯥꯝꯃꯨꯕ ꯂꯩꯇꯦꯅꯦ ꯇꯣꯝꯕ ꯇꯥꯆꯧ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯥꯅ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯂꯥꯞꯊꯣꯛꯅꯍꯟꯒꯦ ꯍꯥꯏꯗꯨꯅ ꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯕꯨꯗꯤ ꯈꯪꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯂꯥꯛꯂꯒ ꯃꯥ ꯑꯃꯨꯛ ꯈꯥꯏꯍꯟꯒꯦ ꯑꯗꯨꯒ ꯏꯇꯩꯃꯒꯤ ꯃꯈꯣꯡꯗ ꯇꯨꯍꯟꯒꯦ ꯏꯃꯥ ꯑꯣꯏꯔꯕꯁꯨ ꯃꯁꯤꯕꯨ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯇꯥꯆꯧ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯌꯥꯔꯦ ꯀꯩꯁꯨ ꯇꯧ ꯍꯥꯏꯗꯦ ꯅꯪꯁꯨ ꯆꯪꯈ꯭ꯔꯣ ꯏꯃꯥꯅ ꯑꯃꯨꯛ ꯎꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯂꯟꯖꯥꯎ ꯑꯃꯨꯛ ꯊꯣꯛꯄ ꯇꯥꯔꯦ ꯍꯣꯏ ꯇꯥꯆꯧ ꯑꯗꯣ ꯏꯇꯩꯃꯗ ꯑꯩꯅ ꯊꯕꯛ ꯁꯨꯕꯗ ꯐꯪꯂꯛꯄꯒꯤ ꯑꯍꯥꯟꯕ ꯁꯦꯜꯗꯨꯅ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯁꯅꯥ ꯁꯥꯕꯤꯗ꯭ꯔꯤꯉꯩꯗ ꯏꯇꯩꯃꯒꯤ ꯁꯅꯥ ꯑꯆꯧꯕ ꯑꯃ ꯍꯥꯟꯅ ꯁꯥꯕꯤꯅꯤ ꯍꯥꯏꯅ ꯈꯔ ꯇꯝꯕꯤꯌꯨ ꯍꯣꯏ ꯇꯝꯒꯦ ꯑꯗꯨꯗꯤ ꯇꯥꯆꯧ ꯆꯪꯈ꯭ꯔꯒꯦꯀꯣ ꯊꯥꯅꯤꯜ ꯆꯤꯡꯈꯩ ꯆꯪꯈ꯭ꯔꯕꯗ ꯇꯥꯆꯧ ꯅꯅꯥꯎꯅ ꯇꯥꯆꯧꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯗꯨꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯇꯥꯆꯧ ꯑꯃꯗꯤ ꯏꯇꯩꯃꯕꯨ ꯅꯅꯥꯎꯅ ꯅꯤꯡꯈꯥ ꯇꯝ ꯂꯩꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ ꯇꯥꯆꯧ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯥꯅꯤꯜꯁꯨ ꯂꯩꯍꯥꯎꯒ ꯂꯨꯍꯣꯡꯂꯝꯃꯤ ꯊꯥꯅꯤꯜꯒꯤ ꯂꯨꯍꯣꯡꯕꯒꯤ ꯌꯨꯝꯀꯩ ꯁꯦꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯆꯤꯡꯈꯩꯁꯨ ꯑꯋꯥꯡ ꯊꯪꯕꯔꯣꯝꯗ ꯊꯣꯡ ꯐꯥꯗꯣꯛꯇꯨꯅ ꯃꯪꯒꯣꯜ ꯃꯆꯥ ꯑꯃ ꯇꯞꯊꯣꯛꯇꯨꯅ ꯆꯥꯛꯈꯨꯝ ꯃꯆꯥ ꯑꯃꯁꯨ ꯁꯥꯍꯧꯔꯗꯨꯅ ꯊꯥꯅꯤꯜꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯇꯣꯉꯥꯟꯅ ꯆꯥꯔꯝꯃꯤ ꯄꯤꯌꯥꯏꯅꯨꯅ ꯑꯁ ꯑꯩꯒꯤ ꯏꯃꯧꯅꯒ ꯁꯨꯃꯥꯡ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯐꯪꯖꯕꯁꯤꯗꯤ ꯏꯁꯣꯔ ꯃꯥꯒꯤ ꯃꯈꯨꯠꯃꯛ ꯍꯦꯛ ꯁꯣꯛꯇꯨꯅ ꯂꯧꯔꯝꯒꯗꯧ ꯃꯥꯜꯂꯤꯗ ꯂꯩꯍꯥꯎꯅ ꯏꯃꯥ ꯍꯧꯒꯠꯄꯤꯔꯕ꯭ꯔꯥ ꯑꯗꯨꯗꯤ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ ꯅꯃꯧꯅ ꯆꯥ ꯂꯣꯟꯕ ꯂꯣꯏꯁꯤꯟꯖꯔꯛꯂꯒꯦ ꯇꯁ ꯀꯝꯗꯧꯏ ꯁꯤꯅꯤꯗꯅ ꯄꯤꯌꯥꯏꯅꯨ ꯑꯩꯒꯤ 이ꯈꯨꯠ ꯆꯥꯕꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯤ ꯏꯃꯧ ꯍꯥꯏꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯤꯌꯥꯏꯅꯨꯁꯨ ꯃꯁꯥꯕꯨ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯍꯦꯛ ꯐꯝꯊꯕꯒ ꯂꯩꯍꯥꯎꯅ ꯆꯥ ꯂꯣꯟꯗꯨꯅ ꯍꯦꯛ ꯄꯨꯊꯣꯔꯛꯂꯝꯃꯤ ꯏꯃꯥ ꯕꯥꯕꯥ ꯁꯦ ꯆꯥ ꯁꯣꯝꯗ ꯂꯩꯖꯔꯦ ꯄꯤꯌꯥꯏꯅꯨ ꯍꯔꯥꯎꯅ ꯃꯃꯧ ꯅꯨꯄꯤꯅ ꯄꯨꯊꯣꯔꯛꯂꯤꯕ ꯆꯥ ꯑꯁꯥꯕꯗꯨ ꯐꯠ ꯂꯧꯗꯨꯅ ꯑꯃꯨꯔꯛ ꯆꯤꯡꯂꯒ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯁꯤꯗꯤ ꯑꯗꯣ ꯏꯃꯥ ꯕꯥꯖꯤ ꯑꯌꯨꯛꯀꯤ ꯃꯊꯦꯜꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯊꯣꯡꯖꯧ ꯍꯥꯏꯕꯅ ꯅꯃꯧꯕꯣ ꯃꯊꯦꯜꯒꯤꯕꯨ ꯀꯔꯤꯅꯣ ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯑꯃ ꯀꯣꯏ ꯊꯣꯡꯖꯜꯂꯨ ꯏꯀꯨꯒꯤꯗꯤ ꯆꯝꯐꯨꯠ ꯑꯃ ꯌꯥꯎꯔꯕꯗꯤ ꯌꯥꯔꯦꯀꯣ ꯍꯣꯏ ꯕꯥꯖꯤ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯉꯔꯥꯡꯅꯦ ꯏꯕꯨꯡꯉꯣꯅ ꯂꯩꯔꯛꯄ ꯇꯨꯡꯍꯟꯕꯤꯗꯣ ꯂꯩꯍꯧꯔꯤꯕ꯭ꯔꯥ ꯂꯩꯍꯧꯔꯤ ꯏꯃꯥ ꯑꯩꯅ ꯅꯤꯡꯊꯤꯅ ꯇꯥꯛꯊꯣꯛꯇꯨꯅ ꯊꯝꯂꯕꯅꯤ ꯍꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯏꯅꯦꯝꯒꯤꯗꯤ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒꯗꯣ ꯅꯤꯡꯊꯤꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯨꯅ ꯍꯥꯞꯂꯒꯅꯦ ꯏꯔꯣꯜꯂꯨ ꯁꯨꯃꯥꯡꯁꯤꯗ ꯅꯨꯡꯁꯥ ꯌꯥꯏꯔꯒꯅꯦ ꯇꯨꯡꯍꯟꯕꯤ ꯑꯇꯥꯎꯕꯗꯨꯒ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯗꯨꯒ ꯍꯦꯛꯇ ꯍꯥꯎꯅ ꯐꯨꯖꯤꯟꯒꯦ ꯍꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯅꯦꯝꯒꯤꯗꯤꯅꯦ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒꯗꯣ ꯅꯤꯡꯊꯤꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯨꯅ ꯍꯥꯞꯂꯒ ꯏꯔꯣꯜꯂꯨ ꯁꯨꯃꯥꯡꯁꯤꯗꯅꯦ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯇꯨꯡꯍꯟꯕꯤ ꯑꯇꯥꯎꯕꯗꯨꯒꯅꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯗꯨꯒ ꯍꯦꯛꯇ ꯍꯥꯎꯅ ꯐꯨꯖꯤꯟꯒꯦ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯍꯥꯎ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯄꯤꯌꯥꯏꯅꯨꯅ ꯃꯈꯣꯏ ꯃꯄꯥ ꯀꯝꯗꯧꯒꯦ ꯑꯩꯒꯤ 이ꯈꯨꯠ ꯆꯥꯕꯤ ꯏꯃꯧꯁꯤꯕꯣ ꯑꯣ ꯐꯩꯌꯦ ꯅꯪꯒꯤ ꯅꯈꯨꯠ ꯆꯥꯕꯤ ꯅꯃꯧꯅꯕꯨ ꯐꯠꯇꯦ ꯍꯥꯏꯕ꯭ꯔꯣ ꯀꯨꯏꯔꯛꯄꯗꯒꯤꯗꯤ ꯑꯩꯁꯨ ꯈꯪꯗꯦꯀꯣ ꯃꯃꯥ ꯂꯩꯍꯥꯎꯁꯨ ꯃꯅꯦꯝꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯁꯪꯗꯕ ꯃꯈꯩ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯁꯠ ꯍꯦꯛꯇ ꯇꯧꯁꯤꯜꯂꯤ ꯅꯣꯡꯃꯁꯨ ꯄꯤꯌꯥꯏꯅꯨꯅ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯃꯥꯒꯤ ꯀꯥꯗ ꯊꯝꯂꯝꯕꯗꯨ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ ꯍꯩ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ
ꯏꯅꯦꯝꯅ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯀꯥꯗ ꯊꯝꯂꯝꯕ ꯅꯀꯣꯏ ꯈꯣꯏꯅꯒꯤ ꯐꯤ ꯑꯃꯣꯠꯄꯁꯤꯡꯗꯨꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ? ꯍꯣꯏ ꯏꯃꯥ, ꯐꯤ ꯑꯃꯣꯠꯄꯁꯤꯡꯗꯣ ꯅꯃꯧꯅ ꯁꯨꯗꯨꯅ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯖꯔꯝꯂꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯇꯥꯡꯕꯅꯤꯀꯣ, ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯤꯌꯥꯏꯅꯨ ꯑꯩꯒꯤ ꯏꯃꯧꯗꯧꯅ ꯊꯕꯛ ꯐꯕꯤ ꯀꯅꯥꯁꯨ ꯍꯦꯛ ꯌꯥꯎꯔꯝꯂꯣꯏ꯫ ꯏꯃꯧꯕꯨ ꯀꯔꯤ ꯆꯥꯅꯤꯡꯉꯦ ꯁꯦ ꯏꯅꯦꯝꯗ ꯍꯥꯏ, ꯏꯅꯦꯝ ꯆꯠꯇꯨꯅ ꯂꯩꯔꯨꯒꯦ꯫ ꯌꯥꯔꯅꯤꯗ ꯏꯃꯥ, ꯅꯃꯧ ꯀꯩꯁꯨ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯃꯅꯤꯡꯗ ꯀꯣꯟ ꯑꯃꯨꯕ ꯈꯔ ꯂꯩꯔꯤꯕꯁꯦ ꯍꯥꯟꯅ ꯐꯦꯡꯂꯨꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯝꯁꯤꯟꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯐꯦꯡꯗꯣꯛꯂꯨꯔꯣ, ꯀꯌꯥꯗ ꯊꯕꯛ ꯐꯔꯤꯕ ꯏꯃꯧꯅ ꯌꯦꯡꯉꯨꯅꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯔꯦꯗ꯫ ꯄꯤꯌꯥꯏꯅꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯤꯟꯊꯣꯏꯅ ꯇꯥꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯣꯟꯖꯦꯜ ꯀꯟꯅ ꯉꯥꯡꯂꯗꯨꯅ ꯃꯃꯧ ꯑꯇꯣꯝꯕꯤꯕꯨ ꯊꯥꯒꯠꯂꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯤꯌꯥꯏꯅꯨ ꯑꯩꯒꯤ ꯏꯃꯧꯒꯨꯝꯕꯗꯤ ꯊꯤꯕ ꯐꯪꯂꯣꯏꯀꯣ꯫ ꯏꯅꯤ ꯏꯃꯧ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯕꯁꯦ ꯃꯁꯤ ꯎꯔꯒ ꯊꯃꯣꯏꯗ ꯆꯥꯛꯄꯤ ꯃꯤꯁꯨꯅꯦ ꯌꯥꯎꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯂꯩꯍꯥꯎ ꯃꯈꯨꯠꯇ ꯁꯨꯝꯖꯤꯠ ꯄꯥꯏꯔꯗꯨꯅ ꯊꯣꯔꯛꯂꯒ, ꯏꯃꯥ, ꯁꯦ ꯈꯣꯡꯗꯣ ꯍꯥꯏꯐꯦꯠꯇ ꯊꯥꯡꯒꯠꯄꯤꯌꯨ, ꯅꯃꯧꯁꯨ ꯅꯨꯡꯁꯤꯠ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯪꯒꯣꯜꯁꯦ ꯑꯝꯇ ꯇꯥꯁꯟꯕ ꯂꯣꯏꯍꯧꯒꯦ ꯇꯧꯕꯅꯤ꯫ ꯁꯨꯃꯥꯡꯁꯤꯁꯨ ꯐꯩꯔꯦꯟ ꯊꯥꯒ ꯑꯣꯏꯕꯒ ꯎꯅꯥ ꯋꯥꯅꯥꯅ ꯄꯤꯛ ꯊꯜꯂꯦ ꯇꯧꯔꯤꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯨꯒꯦ, ꯏꯃꯧꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯖꯍꯧꯔꯣꯀꯣ꯫ ꯃꯅꯦꯝ ꯆꯠꯈ꯭ꯔꯕꯗ ꯂꯩꯍꯥꯎ ꯁꯨꯝꯖꯤꯠꯇꯨ ꯃꯁꯤ ꯑꯃꯗ ꯉꯥꯁꯤꯜꯂꯝꯗꯨꯅ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯏꯆꯦ꯫ ꯂꯤꯟꯊꯣꯏ ꯄꯥꯈꯠꯅ, ꯏꯅꯥꯎ, ꯏꯃꯥꯅ ꯎꯔꯕꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯆꯩꯕꯤꯔꯣꯏꯗ꯭ꯔꯣ? ꯁꯣꯝꯗ ꯆꯪꯉꯦ ꯍꯥꯏꯗꯅ꯫ ꯏꯆꯦ, ꯏꯃꯥ ꯂꯩꯇꯕꯒꯤꯅꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯏꯆꯦ, ꯌꯨꯝꯁꯤꯗ ꯃꯧ ꯑꯩꯈꯣꯏꯅꯤꯇ ꯂꯩꯔꯒ ꯏꯆꯤꯜ ꯏꯅꯥꯎ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕ ꯐꯪꯗꯕꯁꯦ ꯅꯅꯥꯎꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯅꯥꯎ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯏꯆꯦꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯇꯧ ꯍꯥꯏꯅ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯏꯆꯦꯗꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦꯗ꯫ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯂꯝ ꯁꯤꯠꯂꯝꯕꯅꯤ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯍꯌꯦꯡ ꯏꯃꯥ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯍꯣꯏ, ꯏꯆꯦꯅꯅꯦ ꯍꯌꯦꯡ ꯃꯥꯏꯔꯣꯡꯕꯤ ꯁꯤꯡꯖꯨ ꯁꯨꯔꯝꯒꯦ꯫ ꯍꯣꯏ ꯏꯆꯦ, ꯃꯣꯔꯣꯛꯀꯗꯣ ꯈꯔ ꯁꯥꯔꯞ ꯇꯧꯅ ꯁꯨꯔꯝꯃꯣ, ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯆꯥꯅꯤꯡꯗꯨꯅ ꯂꯩꯕ, ꯕꯣꯔꯥ ꯍꯧꯗꯨꯅꯅꯦ ꯑꯩ ꯄꯨꯔꯛꯀꯦ꯫ ꯍꯣꯏ ꯏꯅꯥꯎ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯄꯤꯌꯥꯏꯅꯨꯗꯨ ꯆꯥꯛꯉꯟ ꯆꯥꯕ ꯑꯣꯏꯕꯅ ꯇꯨꯝꯕꯁꯨ ꯉꯟꯃꯜꯂꯤ ꯍꯥꯏꯗꯨꯅ ꯇꯩꯔꯦꯡ ꯃꯁꯥ ꯑꯗꯨꯗ ꯂꯪ ꯍꯥꯞꯆꯤꯟꯗꯨꯅ ꯃꯣꯏꯊꯥꯞ ꯅꯥꯏꯕ ꯍꯧꯕꯒ ꯂꯩꯍꯥꯎꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯅꯦꯝꯅ ꯂꯪꯆꯥꯛ ꯆꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ, ꯏꯃꯥ, ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯕꯤꯔꯣ꯫ ꯍꯥ, ꯏꯃꯥꯕꯨꯔꯣ? ꯋꯥꯗꯦꯗ ꯋꯥꯗꯦꯗ, ꯏꯃꯧꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯈꯤꯕꯒꯤ ꯏꯅꯦꯝꯁꯦ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯐꯤ ꯈꯔ ꯁꯨꯝ ꯇꯦꯛ ꯇꯦꯛ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯁꯥꯁꯤꯔꯅ ꯁꯨꯝ ꯂꯪꯁꯦ ꯆꯥꯛꯄ ꯍꯧꯖꯤꯜꯂꯝꯃꯤꯕꯅꯤ꯫ ꯏꯃꯥ, ꯌꯨꯝꯁꯤꯗ ꯅꯃꯧ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯀꯔꯤꯒꯤ ꯏꯃꯥꯅ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕꯅꯣ? ꯀꯗꯥꯏꯁꯦ ꯏꯃꯥꯒꯤ ꯂꯪꯗꯣ ꯅꯃꯧ ꯑꯩ ꯆꯥꯛꯄꯤꯒꯦ꯫ ꯍꯩ, ꯌꯥꯔꯅꯤꯅꯦ ꯅꯪꯕꯣ, ꯋꯥꯔꯝꯂꯅꯤꯅꯦ, ꯏꯃꯧ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯏꯃꯥ, ꯅꯃꯧꯗꯤ ꯋꯥꯕ ꯀꯥꯁꯦ ꯑꯝꯇ ꯈꯪꯖꯗꯦ, ꯑꯗꯨꯅ ꯑꯩ ꯂꯩꯔꯤꯉꯩ ꯏꯅꯦꯝ ꯋꯥꯍꯟꯕꯒ ꯌꯥꯄꯣꯟꯇꯦ꯫ ꯏꯃꯧꯗꯅꯤ, ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯋꯥꯡꯕ ꯄꯥꯃꯦꯜ ꯊꯛꯇ ꯂꯩꯁꯥ ꯇꯝꯕꯤ, ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯀꯠꯆꯕꯗ ꯃꯍꯩ ꯆꯥꯎꯕꯤ, ꯁꯤꯡꯉꯦꯜ ꯂꯩꯔꯛ ꯑꯇꯥꯡꯕꯅꯤ꯫ ꯏꯃꯧꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯌꯨꯝꯁꯦ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯜꯂꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯏꯅꯦꯝꯅ ꯍꯥꯏꯒꯗꯕꯗꯤ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨ ꯃꯥꯒꯤ ꯈꯣꯌꯥ ꯌꯧꯗꯕꯤ ꯀꯕꯣꯀꯪ ꯃꯄꯥꯟ ꯑꯁꯤꯒꯅꯦ ꯈꯛ ꯑꯣꯟꯁꯤꯟꯅꯕ ꯌꯥꯗꯦꯀꯣ꯫ ꯑꯁꯤꯒ ꯍꯦꯛ ꯂꯣꯏꯅ ꯇꯤꯟꯅꯔꯨꯔꯕꯗꯤ ꯏꯃꯧꯁꯨꯅꯦ ꯃꯥꯅ ꯑꯃꯨꯛ ꯁꯨꯝꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯤ ꯁꯨꯝꯕ ꯑꯣꯟꯊꯣꯛ ꯂꯩꯈ꯭ꯔꯕ ꯅꯨꯄꯤꯅꯤ, ꯃꯥꯅ ꯉꯝꯕ ꯍꯥꯏꯕꯕꯨ ꯐꯈ꯭ꯔꯕ ꯏꯆꯥꯁꯦ ꯃꯥꯅ ꯅꯝꯂꯩ ꯂꯩꯁꯤꯟꯗꯨꯅ ꯁꯥꯒꯩꯒꯤ ꯃꯩꯇꯥꯟ ꯑꯁꯤꯕꯨ ꯑꯣꯏꯍꯜꯂꯛꯇꯅ ꯍꯧꯖꯤꯛꯇꯤ꯫ ꯏꯃꯥ, ꯅꯃꯧꯁꯨ ꯋꯥꯈꯜ ꯑꯣꯏꯅ ꯇꯥꯖꯩ, ꯁꯤ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯟꯈ꯭ꯔꯦ, ꯏꯃꯥ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ, ꯂꯪ ꯆꯥꯛꯄꯁꯤꯗꯤ ꯅꯃꯧꯅ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯅꯦꯝꯁꯨ ꯇꯨꯝꯂꯨꯔꯒꯦ, ꯅꯪꯁꯨ ꯀꯨꯏꯅ ꯂꯩꯔꯅꯨꯀꯣ, ꯄꯣꯊꯥꯅꯕ ꯇꯧꯔꯣ, ꯋꯥꯔꯝꯂꯅꯤ꯫ ꯂꯩꯍꯥꯎ ꯂꯪꯗꯣ ꯑꯁꯨꯝ ꯋꯥꯈꯜ ꯈꯟꯅ ꯆꯥꯛꯂꯤꯉꯩ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯁꯤꯜꯂꯝꯃꯤ꯫ ꯇꯨꯝꯊꯔꯨꯕ ꯊꯥꯅꯤꯜꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, ꯂꯩꯍꯥꯎ, ꯅꯪꯕꯨ ꯃꯇꯝꯁꯤ ꯊꯦꯡꯂꯦ, ꯂꯪꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯛꯂꯨꯗꯅ꯫ ꯍꯣꯏ ꯇꯥ ꯊꯥꯅꯤꯜ, ꯑꯩꯗꯤ ꯚꯥꯞ ꯑꯃꯗ ꯂꯩꯔꯨꯗꯅ ꯃꯇꯝꯁꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯂꯩꯍꯥꯎꯁꯨ ꯃꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯊꯩ꯫ ꯇꯥ ꯊꯥꯅꯤꯜ꯫ ꯀꯩꯗꯧꯔꯦ ꯂꯩꯍꯥꯎ? ꯏꯆꯦꯁꯤꯕꯨ ꯏꯃꯥꯅ ꯄꯥꯝꯗ ꯄꯥꯝꯗ ꯏꯇꯩꯗ ꯅꯝꯗꯨꯅ ꯂꯩꯁꯤꯜꯂꯛꯄ꯭ꯔꯥ? ꯌꯦꯡꯕꯗꯗꯤ ꯏꯆꯦꯁꯦ ꯊꯣꯏꯅ ꯐꯠꯇꯕ ꯃꯤꯗꯤ ꯃꯥꯟꯗꯦ꯫ ꯂꯩꯍꯥꯎ, ꯏꯇꯩꯃꯁꯤ ꯌꯥꯝ ꯐꯕꯅꯤ, ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯐꯥꯎꯕ ꯏꯇꯩꯃꯒꯤ ꯁꯅꯥ ꯀꯩꯊꯣꯛꯇꯨꯅ ꯂꯣꯟꯅ ꯏꯃꯥ ꯈꯪꯍꯟꯗ ꯇꯥꯆꯧꯅ ꯃꯅꯥꯎꯑꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯇꯩꯃꯅ ꯇꯥꯆꯧꯗ ꯅꯝꯗꯨ ꯂꯩꯁꯤꯜꯂꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯗꯤ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ꯫ ꯇꯥ ꯊꯥꯅꯤꯜ, ꯏꯃꯥꯅ ꯏꯆꯦꯕꯨ ꯑꯁꯨꯛ ꯇꯝꯊꯤꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯣ ꯑꯩꯕꯨꯁꯨ ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯨ꯫ ꯂꯩꯍꯥꯎ, ꯑꯩꯈꯣꯏ ꯏꯇꯩꯃꯒ ꯇꯥꯆꯧꯒꯁꯦ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯖꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ,
ꯏꯇꯩꯃꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅ ꯏꯇꯩꯃꯅ ꯃꯁꯥꯅ ꯌꯥꯗꯅ ꯐꯥꯗꯨꯅ ꯆꯦꯟꯕꯤꯈꯤ. ꯆꯦꯜꯂꯨꯔꯕꯒꯤ ꯇꯨꯡꯗ ꯏꯇꯩꯃ ꯃꯁꯥꯅ ꯌꯥꯗꯕꯒꯤ ꯂꯨꯍꯣꯡꯈꯤꯗꯦ. ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯏꯇꯩꯃꯕꯨ ꯃꯥꯒ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯨ ꯃꯇꯝꯗ ꯏꯇꯩꯃꯅ ꯌꯥꯔꯛꯈꯤꯗꯦ. ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯑꯉꯥꯎꯕ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯈꯤ. ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯥꯕꯅ ꯆꯠꯇꯨꯅ ꯏꯇꯩꯃꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕꯗ ꯏꯇꯩꯃ ꯃꯁꯥꯅꯗꯤ ꯌꯥꯖꯔꯛꯈꯤꯗꯕꯅꯤ. ꯄꯥꯕꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯌꯥꯔꯛꯇꯨꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯔꯛꯂꯤꯕꯅꯤ. ꯍꯥꯏꯔꯤꯁꯤꯅꯗꯤ ꯇꯥ ꯊꯥꯅꯤꯜ, ꯃꯁꯤꯗ ꯏꯆꯦꯒꯤ ꯃꯔꯥꯜꯗꯤ ꯀꯩꯁꯨ ꯂꯩꯇꯦ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯏꯆꯦꯕꯨ ꯑꯁꯨꯛ ꯍꯟꯊꯅ ꯈꯜꯂꯤꯕ? ꯈꯪꯗ꯭ꯔꯦ ꯂꯩꯍꯥꯎ, ꯏꯃꯥꯒꯤ ꯃꯇꯧꯁꯦ ꯑꯩꯁꯨ ꯀꯝꯗꯧꯅ ꯋꯥꯈꯜ ꯇꯥꯍꯟꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ. ꯏꯆꯤꯜ ꯏꯅꯥꯎ ꯀꯧꯅꯕ ꯐꯥꯎꯕ ꯐꯪꯗ ꯂꯩꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ. ꯑꯣ, ꯑꯩꯈꯣꯏ ꯇꯥꯗ ꯏꯃꯥꯒꯤ ꯑꯣꯏꯔꯗꯤ ꯀꯔꯤꯁꯨ ꯀꯣꯛ ꯁꯥꯕꯤꯔꯨꯔꯅꯨ. ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯕ ꯏꯃꯥꯕꯨ ꯋꯥꯈꯜ ꯇꯥꯍꯟꯖꯔꯛꯀꯦ. ꯀꯨꯝꯍꯩ ꯌꯦꯡꯉꯨ. ꯏꯁ, ꯀꯩꯅꯣ ꯑꯩ ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯊꯕꯛ ꯐꯕꯗ ꯅꯠꯇꯅ ꯀꯣꯛꯁꯨ ꯋꯥꯡꯈꯠꯂꯛꯏꯗ. ꯇꯥ ꯊꯥꯅꯤꯜ, ꯑꯩꯁꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯨꯝ ꯊꯕꯛ ꯂꯦꯞꯇꯅ ꯁꯨꯔꯤꯕꯁꯦ ꯁꯨꯅꯤꯡꯗꯅꯒ ꯁꯨꯕ ꯅꯠꯇꯦꯀꯣ. ꯏꯃꯥꯒꯤ ꯄꯨꯛꯅꯤꯡ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯇꯧꯔꯛꯄꯗꯣ ꯌꯦꯡꯉꯨ. ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ. ꯑꯩꯗꯤ ꯇꯨꯝꯃꯦꯍꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯍꯥꯎ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯕꯛ ꯐꯕꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯂꯩꯍꯥꯎ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯌꯥꯍꯧꯔꯝꯗꯦ. ꯄꯤꯌꯥꯏꯅꯨꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔ ꯐꯥꯎꯕ ꯃꯃꯧꯅ ꯌꯥꯍꯧꯗ꯭ꯔꯕꯗꯨꯗ ꯄꯤꯌꯥꯏꯅꯨ ꯃꯃꯧꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ. ꯍꯥꯏ ꯃꯧ, ꯅꯪꯕꯨ ꯀꯔꯤꯅꯣ? ꯅꯨꯃꯤꯠꯁꯤ ꯋꯥꯇꯣꯟ ꯌꯧꯔꯦꯅꯦ. ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯩꯍꯥꯎꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ, ꯏꯃꯥ, ꯑꯩꯁꯦ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ. ꯏꯃꯥꯁꯨ ꯑꯩꯅ ꯉꯁꯤ ꯅꯣꯡ ꯐꯥꯗꯣꯛ ꯌꯥꯍꯧꯕ ꯊꯦꯡꯂꯦ ꯈꯪꯂꯕꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯗꯁꯨ ꯇꯧꯕꯤꯔꯝꯕ ꯃꯌꯥꯏ. ꯑꯩꯗ ꯁꯨꯝ ꯉꯥꯏꯗꯨ ꯂꯩꯇ꯭ꯔꯕꯁꯨ. ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯍꯥꯎ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈꯤ. ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯧꯁꯤꯕꯨ ꯉꯁꯤꯗꯤ ꯈꯣꯟꯗꯥ ꯑꯃ ꯏꯍꯥꯎ ꯍꯥꯎꯇꯦꯁꯦ? ꯃꯁꯤ ꯉꯜꯂꯤꯉꯩꯁꯤꯗꯅꯦ ꯅꯥꯔꯦꯡ ꯍꯨꯠꯇꯨꯅ ꯋꯥꯔꯛꯍꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯂꯩꯍꯥꯎꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯂꯝꯃꯤ. ꯄꯤꯌꯥꯏꯅꯨ ꯃꯃꯧꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯔꯕꯁꯨ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯨꯅ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯃꯥ, ꯅꯪ ꯅꯌꯨꯛꯁꯤꯗ ꯃꯧ ꯑꯅꯧꯕꯤ ꯁꯥꯗꯅ ꯂꯥꯏꯗꯨꯒ ꯀꯠꯂꯤꯕꯗꯨꯕꯨ ꯅꯪꯒꯤ ꯊꯕꯛ ꯐꯕꯤ ꯅꯃꯧꯗꯨꯗꯤ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯦ? ꯍꯣꯅꯦ, ꯑꯩꯈꯣꯏꯗꯤ ꯑꯇꯇꯥꯏꯅꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯦꯡꯕꯨ ꯀꯅꯥ ꯂꯥꯛꯇꯨꯅ ꯄꯥꯡꯕꯤꯔꯗꯧꯔꯤꯒꯦ? ꯏꯃꯧꯅꯤꯅ ꯇꯧꯔꯤꯁꯤꯁꯨ ꯐꯅ ꯋꯥꯈꯜ ꯇꯥꯕ ꯊꯕꯛ ꯏꯪꯈꯥꯡꯒ ꯌꯥꯝꯅ ꯐꯕ꯭ꯔꯅ ꯈꯜꯂꯨꯕꯅꯤ. ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩꯒꯤ ꯁꯦꯕꯥ ꯐꯠꯁꯤꯟꯅꯕꯤ ꯏꯃꯧ ꯑꯣꯏꯔꯝꯃꯦꯗꯅ. ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯂꯦꯡꯈꯠꯂꯛꯇ꯭ꯔꯤꯕꯁꯤꯗꯤ. ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ ꯏꯃꯨꯡꯁꯦ. ꯇꯥꯟꯖꯥꯗꯣ ꯂꯤꯟꯊꯣꯏꯁꯨ ꯐꯤ ꯑꯁꯨꯕ ꯈꯔ ꯐꯧꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯒ ꯄꯤꯌꯥꯏꯅꯨ ꯃꯥꯒꯤ ꯍꯦꯛ ꯊꯦꯡꯅꯗꯨꯅ ꯃꯥꯒꯤ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯍꯦꯛ ꯍꯩꯊꯔꯛꯏ. ꯍꯦ ꯁꯩꯗꯥꯡꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯑꯁꯨꯛ ꯏꯟꯗ꯭ꯔꯤꯕꯁꯦ? ꯅꯪꯁꯦ ꯅꯃꯥꯏ ꯏꯀꯥꯏꯕ ꯑꯁꯨꯛ ꯈꯪꯗꯦꯗꯀꯣ. ꯍꯥꯏ ꯕꯦꯝꯃ, ꯑꯩꯅ ꯅꯪꯒꯤ ꯅꯁꯛꯁꯤꯗ ꯎꯍꯜꯂꯅꯨ ꯍꯥꯏꯕꯁꯦ ꯍꯦꯛ ꯌꯥꯗꯦꯗ. ꯅꯪ ꯁꯨꯝ ꯎꯔꯒ ꯂꯩꯗꯅꯅꯦ ꯑꯩꯁꯦ ꯗꯥꯎꯒ ꯑꯝꯇ ꯌꯥꯗ꯭ꯔꯕꯅꯤ. ꯅꯪꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯗꯁꯨ ꯂꯥꯏꯆꯨꯔꯦꯗꯅ. ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯀꯕꯣꯛ ꯈꯪ ꯃꯄꯥꯜꯁꯤꯗꯤ. ꯂꯤꯟꯊꯣꯏꯗꯤ ꯃꯅꯦꯝ ꯑꯁꯤꯒ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯃꯥꯅ ꯐꯧꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕ ꯐꯤꯁꯤꯡꯗꯨ ꯐꯧꯔꯝꯗꯅ ꯑꯗꯨꯃꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯄꯤꯌꯥꯏꯅꯨꯅ ꯑꯗꯨ ꯀꯠꯄ ꯂꯣꯏꯔꯕꯗ ꯂꯩꯍꯥꯎꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯄꯤꯌꯥꯏꯅꯨꯅ, ꯍꯩꯃꯧ, ꯀꯔꯤꯅꯣ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯦ? ꯍꯥ? ꯌꯨꯝꯒꯤ ꯃꯧ ꯑꯃꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠꯅ ꯀꯔꯣꯡꯆꯥꯛ ꯌꯨꯡꯂꯒ ꯍꯧꯕ ꯍꯧꯅꯕ꯭ꯔꯣ? ꯏꯃꯥ, ꯀꯩꯅꯣ ꯌꯥꯍꯧꯕꯒ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯁꯨ ꯉꯝꯂꯤ ꯃꯈꯩꯗꯤ ꯇꯧꯔꯝꯂꯤꯗꯅ. ꯑꯩꯁꯨ ꯂꯨ ꯇꯣꯡꯅ ꯁꯥꯕ ꯃꯤꯑꯣꯏꯕꯅꯤ. ꯑꯗꯨꯅ ꯋꯥꯕ ꯆꯣꯛꯊꯕ ꯅꯥꯏ. ꯑꯗꯨꯒ ꯌꯨꯝꯁꯦ ꯃꯧ ꯑꯩ ꯈꯛꯇ ꯂꯩꯕ ꯌꯨꯝꯁꯨ ꯅꯠꯇꯦ. ꯑꯩꯕꯨꯅ ꯆꯤꯟꯗꯣ ꯂꯩꯇꯣꯟ ꯐꯕꯤ ꯏꯃꯥꯅ ꯊꯥꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯀꯨꯝꯕ ꯁꯨꯍꯟꯕ. ꯏꯆꯦꯁꯤꯕꯨꯅ ꯏꯃꯥꯅ ꯄꯥꯝꯗꯕ ꯁꯥꯁꯤꯟꯅꯗꯨꯅ ꯏꯟꯊꯣꯛꯂꯒꯅꯦ ꯊꯕꯛ ꯃꯅꯥꯛꯇ ꯌꯥꯎꯍꯟꯗꯅ ꯊꯝꯂꯤꯕꯗꯣ ꯅꯃꯧꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯏꯃꯥ ꯏꯄꯦꯝꯃ, ꯀꯌꯥꯗ ꯃꯕꯨꯛ ꯑꯁꯤ ꯐꯠꯇ꯭ꯔꯤꯕ ꯃꯧꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ. ꯑꯩꯅꯗꯤ ꯏꯃꯧꯅꯦ ꯍꯥꯏꯗꯅ ꯀꯌꯥꯗ ꯂꯨꯅ ꯈꯜꯂꯨꯔꯒ ꯍꯩꯅꯧ ꯑꯃꯨꯟꯕ ꯇꯤꯟ ꯆꯪꯕ ꯑꯣꯏꯔꯝꯂꯦꯗꯅ ꯁꯤꯗꯤ. ꯍꯩ ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯅꯪ ꯇꯥꯕ꯭ꯔꯥ? ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯕꯁꯦ, ꯍꯩ ꯅꯪ ꯇꯥꯗꯕ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯇꯨꯁꯦ ꯋꯥꯔꯛꯎ ꯂꯥꯛꯑꯣ. ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯅ ꯁꯨꯝ ꯋꯥ ꯉꯥꯡꯂꯒ ꯐꯨ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔꯗ. ꯏꯃꯥꯅ ꯄꯥꯝꯖꯅ ꯊꯤꯖꯈꯤꯕ ꯅꯃꯧꯅꯤ. ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯁꯨ ꯏꯟꯅꯤ. ꯅꯃꯧ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯕꯅꯤ. ꯐꯗ꯭ꯔꯣ ꯏꯃꯥ? ꯍꯩꯃꯥ, ꯏꯆꯥꯗꯤ ꯁꯤꯕ ꯀꯨꯏꯔꯝꯂꯦꯗꯅ. ꯏꯃꯥꯗꯤ ꯅꯍꯥꯟꯈꯩ ꯈꯪꯕꯨ ꯈꯪꯂꯨꯗꯦ. ꯑꯣ, ꯁꯤꯒꯦꯔꯥ ꯍꯤꯡꯒꯦꯔꯥ ꯑꯩꯈꯣꯏꯗꯤ ꯏꯇꯨꯅꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯌꯥꯔꯒꯦꯁꯤ ꯂꯩꯔꯤ. ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯄꯤꯌꯥꯏꯅꯨ ꯃꯥꯁꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯗ ꯂꯩꯍꯥꯎꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯂꯝꯂꯤꯕꯗꯨ ꯎꯔꯗꯨꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯏꯅꯦꯝꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯤ ꯆꯥꯗꯦꯅꯦ. ꯏꯟꯁꯥꯡ ꯃꯊꯦꯜ ꯑꯃꯇ ꯂꯣꯡꯈꯠ, ꯏꯃꯥ ꯉꯥꯏꯒꯦ.
Ima nong phadoksu thonglamli mathilse harau harau sabadi yabani ai ngasidi thaba masakadabsu lei imana sauri thongmuse chade harabanina karino imana chaningu mathildo yengduna thongduna hek chabiru kanana ti imongni haiduna haibagi wani aigi seba phawba nang ningthina tamningdraba natro saroida hek nangna thongba saka ai khoi su ngamdre kanana bu asuk yamkhrabu kupno mayamse itomta sum hotnabadi imana aina thongba sak charoi hairagana ne horendagi hek imana sakhum changbiro atomba si uredana nangama leina phawba nangi nupi sina ai bu sitana ngangi base hey natuwaro natrabadinya afaba khak oiroi ko ma nang sidi wa dok na bekre haina roidorida itai mo olpatagi doktana aigi nupi phawba hek ole nasaga na mawga hararo lebase imau pamdabro piyaino masa amadi mamawgi matauda mata singna mai hauna sawnginglabani nomadi ising amata leiramdraduna pukridagi hathu ising soklunaba haiduna thobada soibadagi tusinduna piyaino makong teklami manemna makong tektron leiribadu karisu khangdaba magum leihaudi mapamda mamam sangamlaktre haiduna mapamna sakibadagi yumda halaklamte mama ngasisu sakse aina thongba taribro thongjabadi kaino makoi mapa khong tektron leiriba ina kamtang haugatuna thonglu tawrino ha ngasidi su sakse thongba ngamloidori aduna aidi imau haldoina aigi sak saruk hapalage nangdi namo tombi laklaga horen punna saroko mama hoksik poina sak thongli kaina haibasu lemtre imawuni isauk saung yumsi leiraga sanahal mana su sak thongdrabada poifamdagi asa thakra leiduna pizabadunadi mabuk thanba ngamba nate asumna tasengna ngamdrabada piyainuma mabuk ningsu nungsiduna kapanatana upai leite sara henba numit nini surabada piyaino ngasidi chaklai hauduna masadu humangana pikaduna mangol aduda tharo onduna khangli manemgi matau yengba ngamdrabali thoi pakhatna manemgi nakta sensinduna ima si nasado kaidorage namau amaiba kauzaro su haibra ima si chak ai sak yam lame linthoi chenduna magi sak sarudu lauruduna manembu inbi piyainu chak lambagi mayaina linthoina iliba sakto hathu nang horoidaba amagum chasili asumna chak mabuk thalabada piyainu waramba masadusu khara phare solaba kana uraktra matamda wakhal tarak bhaibasi miyoibagi hauna sani pangkal kalingai matamdana ai mangaire haiduna masa masagi wakhal amada hingnaribani miyoibagi pipu wakhalna laksinduna matam kuina inthoktuna minungsi machet ama phawba maphamda utpi khidrebi mamawasina ngasi magi waramikup asida mamangda leplarabada piyaino mabungni hena nungsiraduna amukta phawba kaukhidriba minggauna nungsina kauraklami imawi bema ima namabu waro bino imana ona thoina awami chak khangmado namauna yengba ngamjadraduna inthoklabi namoigi khutna thongba chak imada pijakre madugi namawai pomta ngakpiyo imawi bema ngasidi na phamda inemse mai thirene he imawgi asuk senglaba thamoy asibo masak khangta inemgi apikbu wakhalna imawgi na phamda inemna imawgi thamoy sukadaba wahaiwata kaya ngangduna imawgu chaibiki imawna bilupirang sinthana tumin phangsakiba ngasidi inemse madugi mahai phanglene he inem na phamda yam lantre inemgi ngakpi pham thoktraba iralse imawna amukta ngakpiyune imawi bema ima karigi namauda adum na haibiribano ima giral kari sulaiti namauna khungpam soirubuna lanbani nate imawgi khungpam soikiba khak nate ngasidagi madugi wahaido amuk hana pangano imawdi sagai asigi asengma mawni inemna wakhal thelubana imawbu inthoktuna thamlurene he ima ngasidi namawa phungam taisagi imawna hainengba pumba hayune amataga nate ima aibu imana namawni haina khanbirabadi yumsigi laning tho ipa ibungobo amukta namawna khurumsaba phanganbiyo imawi bema ngasidagi imong ase imawgi khutta sinarabani inemna imawda sinarabani imawna tawning mathabak tawbada inemna athengba khak piraroi yumsigi matik sabi imawni nangdi asumna numit asidagi piyainu wakhal taraduna masa mamawga puna leminarami thanil amadi lehausu mama wakhal tare haiba khanglabada mayumda laktuna ma baba nasai khoibu ongta ngakpiyo leihauna ima namawna
inemgi maphamda chatloidaba lisa kaya chakhrabasu namaubu apang mini khana ngakpiu masoi taraba imung asibu aikhoi puna punsinduna amato oiba saktamandubu ohenba pamlubuna namauna inemgi mayokta laikibani imawa tombi sise hawgalo imaugi mara leite imauna inembu para tambiduna ngasidi imauna wakhal thenbi manem aibu wakhal tahanduna imaugi na paldagi mache tana inemna thugayuraba yumsia ngasidi mapung phabu yumbala ma oina oirakpa ngamlibani asumna piyainudu wakhal tarabada masaga mamausinga amata oiduna mama mapa oiba makhoigi seba phangzaduna nungaina pankhirami